Secretary AMASUNG Manipur gi in charge ki thau PURIBA Christopher TILAK AMASUNG MPCC ki President K.MEGHACHANDRA Numit Nini ki Khongchat Ngasi Tamenglong headquarter da Thungkhre Khongchat adu party organization ki mapangal hena kankhatnaba AMASUNG Tamenglong miyamna thengnariba khudongcha dabasing yengsinaba gi pandamda chakhibani party ki luchingba ani asina Tamenglong de hek thungbaga Tamenglong District Congress Committee ki President Adai Fangbai amadi atai Congress ki makok thongba luchingba kaya party ki luchingba ani butaramna okhi Tamenglong District Congress Committee amasung Tamenglong Block Congress ani na sinduna Tamenglong Multipurpose Hall da pangthokpa thoram amada Christopher Tilak na hai Manipur da hojik thokliba wathok asi center da Sasan pairiba BJP gi lenga asina soibadagini irang asi makoina matam sana control toram labadi miyam na siyongna waram loi haiba wafam thamki amadi K.MEGHACHANDRA na phongdo kibada AICC gi secretary yaungna Tamenglong da laklibasi state asida maherol dagi nungsi sanana leminaraklaba aikoi singmi tamiani gi marakta lainariba mari adu amuka hena chesenana ba amadi party gi oina su hena mapangal kankhat hanabagi pandam da lakpani hauzik state asida amadi center da lairiba BJP na luchingba lenga asina Pumnama kham thengna wahale miyam gi yaifana ba paikhatliba scheme sing thika gi senpam onthokle yumthong khuding da aphaba thakna ba ising fanghanna ba paikhatliba scheme jal jiban mission fail oire lambi thong khuding mak chatpa yadre hiram khuding mak ta fail oire haina mahakna makha tana phongdoki